ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯗꯥꯏꯂꯥꯏꯁꯤꯁꯁꯨ ꯆꯠꯀꯗꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯆꯥꯔꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯉꯥꯄꯦꯝꯃꯒꯤ ꯋꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ. ꯊꯤꯕꯣꯡꯁꯨ ꯆꯥꯗ ꯌꯥꯗꯦꯀꯣ. 이마주 라인 잡아야 돼. ꯇꯧꯗꯕ ꯌꯥꯗꯦ. ꯄꯛꯇꯕ꯭ꯔꯥ ꯆꯝꯅ ꯆꯥꯕꯁꯦ? ꯑꯣꯛ ꯆꯥꯕꯅ ꯄꯛꯄ꯭ꯔꯥ ꯆꯝꯅ ꯆꯥꯕꯅ ꯄꯛꯄ꯭ꯔꯣ? ꯑꯁꯦꯡꯕ ꯍꯥꯏꯅꯁꯤꯀꯣ. ꯉꯛꯇꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯌꯥꯝ ꯆꯝꯕ ꯀꯩꯅꯣꯅꯦ, ꯀꯣꯕꯤ ꯃꯁꯣꯏꯅꯦ, ꯁꯤꯁꯤꯅ ꯉꯥꯄꯦꯝꯃ, ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯑꯗꯨꯒ ꯕꯦꯂꯦꯟꯗ꯭ꯔꯤ ꯃꯦꯠꯄ ꯈꯔꯁꯨ ꯌꯥꯎꯔꯤꯌꯦ. ꯑꯗꯣ ꯀꯩꯅꯣꯅꯦ, ꯉꯁꯤꯗꯤ ꯈꯤꯇꯪ ꯆꯝꯅ ꯆꯥꯖꯔꯛꯀꯦꯅ ꯇꯧꯖꯕꯅꯦ. ꯆꯝꯅ ꯆꯥꯕꯁꯨ ꯇꯝꯕꯤꯌꯨ ꯃꯌꯥꯝ. ꯑꯍꯧꯕ ꯉꯥꯛꯇ, ꯑꯣꯛ ꯃꯇꯨꯝ ꯉꯥꯛꯇ, ꯁꯟ ꯃꯇꯨꯝ ꯉꯥꯛꯇ, ꯌꯦꯟ ꯃꯇꯨꯝ ꯉꯥꯛꯇ, ꯉꯥꯅꯨ ꯃꯇꯨꯝ ꯀꯣ ꯁꯨꯝ ꯆꯥꯕꯒꯤ ꯍꯩꯅꯕꯤꯁꯦ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯦ. ꯑꯍꯧꯕꯁꯨ ꯁꯨꯝ ꯆꯥꯒꯗꯕꯅꯦ, ꯍꯥꯎꯇꯕꯁꯨ ꯁꯨꯝ ꯆꯥꯕꯤꯒꯗꯕꯅꯦ. ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯆꯥꯖꯔꯤꯁꯦ, ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯏꯟꯖꯥꯡꯅ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯃꯥꯡꯖꯧꯅꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯦꯀꯣ. ꯉꯁꯤꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣ ꯆꯥꯛ ꯏꯟꯖꯥꯡꯅꯤꯀꯣ. ꯉꯁꯤ ꯅꯣꯡꯃꯒꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯌꯥꯝꯅ ꯑꯁ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ. ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯆꯝꯅ ꯊꯣꯡꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃ ꯂꯩꯌꯦꯕꯀꯣ, ꯁꯝꯃꯔꯧꯗ ꯃꯌꯨꯝ ꯄꯥꯟꯕ. ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯃꯥꯁꯦ ꯀꯩꯅꯣ ꯃꯥꯅ ꯌꯥꯝ ꯍꯣꯕꯦ ꯊꯣꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯃꯁꯣꯏ ꯍꯥꯏꯇꯥꯔꯦ. ꯍꯥꯎꯋꯦ ꯁꯤꯁꯨ. ꯀꯣꯕꯤ ꯃꯁꯣꯏ ꯂꯩꯌꯦꯕꯀꯣ, ꯃꯥꯅ ꯊꯣꯡꯈꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯁ ꯈꯨꯍꯥꯎꯗꯤ ꯑꯔꯣꯏꯕꯤꯅꯤ. ꯍꯥꯏ ꯃꯌꯥꯝ, ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝ ꯏꯟꯖꯔꯛꯀꯦ. ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯒ ꯊꯝꯕ ꯍꯩꯇ꯭ꯔꯦ, ꯍꯦꯛꯇ ꯄꯨꯂꯞ ꯅꯩꯁꯜꯂꯕꯅꯦ. ꯕꯥ ꯍꯩꯀꯥꯟꯗꯦ. ꯑꯌꯨꯛꯅꯤꯀꯣ. ꯕꯥ ꯑꯩꯁꯤ ꯆꯥꯛ ꯇꯣꯛꯄꯒ ꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯅꯤ. ꯑꯗꯨꯒꯤ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨꯁꯨ ꯇꯧꯕꯀꯣ. ꯍꯥꯎꯋꯦ. ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯃꯥꯗꯔꯗꯦꯁꯤꯗꯤ ꯐꯣꯇꯣ ꯊꯥꯒꯠꯇꯦ ꯑꯩꯈꯣꯏꯗꯤ. ꯖꯁ ꯑꯩꯈꯣꯏ ꯑꯦꯛꯅ ꯎꯠꯂꯦꯀꯣ. ꯍꯧꯖꯥꯗꯦ. ꯑꯆꯝꯕꯁꯤ ꯌꯥꯝ ꯆꯥꯒꯗꯕꯅꯦ, ꯍꯛꯆꯥꯡ ꯐꯅꯕꯀꯣ. ꯀꯩꯗꯧꯔꯨꯅꯤ? ꯕꯥ ꯑꯩ ꯌꯥꯝ ꯍꯥꯎꯖꯕ ꯍꯥꯏꯕ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯦ ꯅꯝꯕꯣꯏ ꯅꯝꯗꯧꯕꯩ ꯇꯣꯠꯂꯒꯅꯦ ꯐꯨꯂꯤ ꯆꯥꯕꯁꯦ. ꯑꯁ ꯁꯤ ꯃꯍꯥꯎꯗꯤ ꯑꯔꯣꯏꯕꯤꯅꯦ. ꯀꯥꯡꯁꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯤꯇꯪꯒ, ꯍꯋꯥꯏ ꯊꯔꯥꯛ ꯈꯤꯇꯪꯒ, ꯀꯩꯅꯣ ꯇꯣꯃꯦꯇꯣ ꯈꯥꯃꯦꯟꯁꯤꯟꯕ ꯈꯤꯇꯪꯒ ꯊꯥꯛꯆꯜꯂꯒꯀꯣ. ꯑꯁ ꯉꯥꯔꯤꯒꯗ ꯂꯧꯔ ꯍꯥꯞꯄꯒ, ꯃꯣꯔꯣꯛꯀꯗ ꯈꯤꯇꯪ ꯂꯧꯔꯞ ꯇꯧꯔꯒ ꯅꯩꯈꯥꯏꯔꯒ ꯍꯥꯞꯄꯒ ꯆꯥꯕꯀꯣ. ꯕꯦꯂꯦꯟꯗ꯭ꯔꯤ ꯃꯦꯠꯄ ꯑꯣꯏꯗꯣꯏꯅꯤ. ꯃꯣꯔꯣꯛ ꯇꯦꯛꯄꯅ ꯃꯦꯠꯄꯅꯦ. ꯍꯥꯎꯋꯦ. ꯄꯛꯇꯕ꯭ꯔꯥ ꯆꯝꯅ ꯆꯥꯕꯁꯦ? ꯑꯣꯛ ꯆꯥꯕꯅ ꯄꯛꯄ꯭ꯔꯥ ꯆꯝꯅ ꯆꯥꯕꯅ ꯄꯛꯄ꯭ꯔꯣ? ꯑꯁꯦꯡꯕ ꯍꯥꯏꯅꯁꯤꯀꯣ. ꯕꯥ ꯊꯥꯛꯑꯦ ꯑꯣꯀꯦ ꯃꯣꯔꯣꯛ ꯇꯦꯛꯄꯁꯦ. ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯋꯦꯠ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯀꯣ. ꯑꯗꯨꯅ ꯌꯥꯝ ꯆꯥꯁꯤꯟꯕ ꯌꯥꯗꯦ. ꯑꯍꯥꯎ ꯑꯊꯨꯝ
ꯋꯦꯠ 3 ꯍꯦꯟꯀꯠ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯏꯁꯥ ꯈꯪꯗꯕꯤꯗ ꯑꯗꯨꯅ ꯑꯩ ꯋꯦꯠꯇ ꯍꯟꯊꯕ ꯌꯥꯗꯦ ꯄꯣꯁꯇ ꯍꯟꯊꯕ ꯌꯥꯗꯦ ngase yamangraba khangde ba pop to salga panji top yam tal kobi masoi ba hai kande lete ba hai kande go Bah, Ngapemma Kobi. Wah, masoi. Sa bài vì hào cho cái này, sa đầu cho cái này có, làm chi tàu cái nó có hai cái nó, bỏ ra nó hào ấy. Wow, Ngapemma Kobi gì vậy trời. Cái đường trâm này sâu sâu làm ngon quá. Thôi, không chân. Rồi đấy. Được rồi, sẽ nêm có. Đây là sữa tố. Được. Anh ra đây bộ. Thì bông ra đây có. Em mà ra anh tới đây. Bông nó tổng tới đây. Wow. Oh. What? Quá hỏi. Ura. Aina tatanai ko yumda thongba igi chainjang di ai yaringai ngamna badum chajai aduga restaurant gum kai gum gi pirak padu yam bisalak pani na ko aingonda su khidang le thokpa khotokpa pat ai karam ni ko karam badu na yam puthe yam chabangam de ko loi bakti chabangam de adu dona mayam na ina sumaina yumda thongjaba chainjang se masima di ai ngamna badum hotna jai ko imai moinu da kalaga khoi chajabani adu dona lemon ba phatte ko loina mak cha ga da bane haiba ahalamana takpi homdi leye adu dona ai ngasi phajana chajare
chingdum ama kana pulap tem gre haitare ko yam ai sauk thuk sau gi wadi na te du gi dam tem gre ga re ko yam cha pang ya bane ga no su le ko adu dana ai sum just aina ka lemhan bada yam yam na ngang bu adu khaki aina loi cha gre na ai uchaning ba khak tane ko adu mathang gi video da mu unase yam corona ngai biramo ngasi gi damak tadi dialysis sakata ba ko aduna sum sar ga lei badi yada ni na kaina na ba ya thang ni se ba loina na mai ka bi kuma na am ko na mayam bu ko no na khrum chari